Myanmar romdagi changsilakpa miyoi-sing thudeklamlaba ngamkhoi-gi sambal-sing pulisna yengsinkhre. Mamang thakta Indo-Myanmar ngamkhoi paringgi manungda Manipur ka tainaba sarukta Home Ministry gi makhada satharaklibba samban khabagi thabakta thudektuna akai atoi thoganbagi thaudok-sing thokraba matungda tha asigi 13 amasung 15 gi lonaba ahingda New Sometown area gi border pillar number 62 amasung 62/2 gi marakta khaba yotki sambasing kakhatuna amang ata thogalamba mafamda Monsam Police Station gi team amana haktheng na chatuna thawong asi Myanmar gi Zin state gi logi wangmada lansilakba miyoi singa chatharambani haina lobuga loinana thodok asi Sanden district ke manung chanba El Hais Zang Nom Phai area da thokibani hairi mafam asida kunza singge yom yankhai dagina hompurom laiduna kunza khara su leiba mafam ne hairi thodok thopam da haktheng na chatuna yengsiluraba police ke makedi gi kunza sing adu mikup na hom sing na leina ba pautak pirambaga loinana ngamkhai paring da sambal ning thi jana kharabadi thoganing da ba thodok sing thoklakloi habigi thazaba su piram ki hairi Adumoinamak samban khabagi thabak satharakliba border pillar sing asi ngamkhoi paring bungakliba Assam Rifles na konba jurisdiction gi manung chanbana police ke makedege border security personnel singda pautak pibada su khudong sadaba mayok nei hairi adumoinamak thakdok asi ke matangda Monsam police station na regular FIR case ama register tawguna lokhalaba matung thodok thokpham da haktengana yengsilurabani hairi Panbaya bading ang kay paring dakaba sambal to dekto na amang ata thogalam liba miyoi sing ado Myanmar gi Sagaing state gi yauna Sin state gi logi wangmada lansilakpa miyoi sing na chathaba oigani hairi thodok asida chenaba sing police ke makedi gi masak khangdok tuna phanana ba akan ba thabak lakhale hairi Kuki kulai paibu singi thadokpa ngamdraba hainabi mapan gi sanari singda tawsilubada ge Leibak Wathok oire National Games saru 11 ga hankiba Rajasthan gi sanari singda ge Kuki Militant Singna sen munbikhibagi Wathok thokle Handag Imphal gi Khumal Lampakta pangthokkiba 68 suba National School Games sa saruk 11 ka ngarang ayuk angan Imphal dagi hankiba Rajasthan gi sanari singbu National Highway Kuki Militant Singna nongmaina namdaga kihanduna ayawba sel sing munbikhre haina sanari singi mama mapagi Maikaidagi social media gi kuthang da penda phungdokre amarom da sanaroi team dagi khulai paiba singa nomai namduna sen mulle haibigi matang da aibo oina complaint torakpa leite haina Manipur lenga ki youth affairs and sport yas ki director na phungdokpa kaloina na adumapu wafam asigi matang da thigatlagani haina phungdokre paosingna hai handak Imphal da pangthokkibaga 68 suba National School Games sa saruk yaduna medal na singba lawkiba Rajasthan gi school wushu team ama Imphal dagi hankibagi lambi National Highway paringda Kuki Militant Singna gari khamlaga nomai namduna ayawba sel sing munbikhre thawanga simak secretary rapas leiba amadi administrative mismanagement ki asoba khudam amane haina sanari singi mama mapa singi maikedige penda phongdokle Rajasthan School Wushu team gi maikedige phongdokpada handak Imphal da pangthokkibaga 68 suba National School Games sa Rajasthan contingent punna sanari Yankai ni Sharuk Yake, Games such as the Rajasthan Nupi Masagi team na ahan ba poison pangbalolina, Nupa Masagi team na anisuba poison take, Nasan Games asida soba Asipman amafang liba team asiboy kai kumna bibagi mahuta han kibagi, train ticket chunagi kun mari kakta arrange torake, atay lemhori ba sanaroi singi hanbagi matangda, tang taba ama khangandana lehenke, amade, ningzing mangzing Imphal thadoke, sanaroi singi mama pap singi maikaidigi authorities singi tawang buka na yaning da phungdok pagaloina na, games sasibu mapung oina yangsiliba department ke management ta sauna asoiba laira haina takpani haina supenda phungdokle. Sanaroi Singh na Imphal thadok tingai da mari leina ba authorities na Sanaroi Singh verify taguna hankibagi arrangement asoiba laitabra haiba maru oina Sanaroi nupi masa singi damakta section na yengsin pham thokpani adubu tawbiki de haina supenda phugdokle pubnamak asigi mathakta Sanaroi team asina Imphal dagi halakpagi lambida Kuki Militant Singh na amuk nomai namduna kihanduna makhoi dagi paisa na singba munbikhi haina Claim Toraduna Masigi Matangda, event organizer na Marik Sumna Tigat Kadabani Haina Su demand Torakle. Amaram da Manipur lenga ki Yaski director Yamake Getim Asina Imphal Lighting da Asigumba company Amata Torakpa Laikide, Karigumba Toramba Taravadi FIR Ama Laws Toragani, Adumakpo from an oina complaint later basu wafumasigi matangda inquiry chatabaga loina police ta extortion ga mari lainaba verify oina lehen kre haire. Director na makhatarana Rajasthan ki team adu ayu angan bada Imphal thadokibani makoina Imphal thadoklamdai da authority da khangalamba laite tungda social media da video clip oina thadorakibani inquiry asi loiba chap chaba tabak lakhoikani haina phungdurakle German Tiger Road ki damakta umang loisang na clearance pi kide hairakle RE dinsu makoina sem de hairaklaga tumina laithokpa yaroi
May 3,200 haurakhiba Manipurgi tamthiraba lan asi hauzik fawbada state amasung union lengakna waraisin pulaktrigai gen chairakta Kuki mioi kharana leima khong fawraga kangpokpidagi churachampur fawbugi marakta German Tiger Road haiba maming thonjinbata natana gate fawba chauna saduna lambi semgatpadagi oirakhiba Wathokki matangda right to information act ki makhada mari leinaba loisang anida hangkiba wahang singge paukomda forest clearance pikide amasung lambi semgot sagatkiba leite haraklagasu lambi asigi matangda lengakna tumina laisinba yaroi amasung miyamda sengdokadabani haina RTI activist RK Jaisana na phongdokhre ngarang numidang waram moirang them sawai jam leirakta leiba masagi yumda unaduna wari sarabada mahakna hai me 3,200 dagi haurakhiba kanglop anigi irang asigi warisin purak tringaida lona yadaba moongda German Tiger Road haina mingthonjinba lambi asi lengaki mari leinaba karamba loisangi makhada semano lambi asi sengwalakpada forest ki lamna kayam sokale aduga khul singna kayam sokale habigi matangda RTI gi khutangda loisang anida mari leinaba wahang sing hanglubada forest clearance pikide amasung senggot sagat kiba leite habigi pakom pirakle adu moina makloi sangani na lambi asigi matangda khangde ude haina phongdoklabasu lenga ke makidigi tumina laisinba sumloi lambi asigi matangda miyamna singdurakadabani haina phongdoke mahakna hai German Tiger Road haiba lambi sigi matangda Right to Information Act 2005 ki section 6 clause 1 gi makhada mamang thagi amada SPIO Principles Conservation of Forest the Kangpokpidagina Churasampur Fawbagi marakta segbalakliba lambi intervillage load asi lambi asi gi thabakta kilometer kaya sangna forest clearance pikhrabage lambi asi PMGSY gi makhada sembani haina tare adubu lambi asina forest ki lamsing sokhanbana forest department ki clearance mathau tai haibaga lonena loisang asina pikiba clearance ki copy ama pibinaba haizaki haire wahang asigi paukom December 2015 da Assistant Conservator of Forest ACA and Climate Change na pirakhiba paukom da PMGSY gi makhada lambi asigi damakta Forest Department na clearance pikiba leite haina paukom lakhi haire wahang asigi paukom phangbadagi mamang tha 16 ta mahakna SPIO Chief Engineer Rural Engineering Department da kangpokpigi churachampur fawbagi IBRC sengbalakpada forest ki lam kilometer kyam sangna sokhalabage haina hanglubada loisang asigi makedigi kangpokpidagina churachampur fawbagi marakta PMGSY gi makhada lambi semkiba leite haina pakumlaki loinana RED gi makedigi lambi asi semkiba leite haibanina thabak asigi contractor kanano amasung lambi asigi damakta lengakna pikhiba approval gi copy amasung road map nasingba piu hairubadasu mathau tade haiduna pirakide haire adu moina forest department amasung IED gi makedigi forest clearance pikhiba leite amasung senggochagi kiba leite haraklagasu lambi asi ichau sauna lerakpa miyamna urabanina masigi matangda lengakna tumina laisinbagi muhutta miyamda sengdokfam thoi haina phongdoke Lengakna wari sanana bakhangalaklavas FNCC na charkidre Manipur lengak makedagi ngarang ayuk pung 13 da wari sanana bakhangalaklavas Fudil Naga Coordination Committee FNCC na charkidre committee asiga Manipur lengak ka mamang sahi 2015 gi August ni panda MOU sign tongoduna yanakiba wafam lengak nga thabak oina pangtoktaba yauna atay maram kaya dagi wari sanaba adu sakidabani hairi FNCC na thadorakpa cherol amada Mantripukida Leiba Manipur Secretariat ki Commissioner Home gi Office Chamber da ngarang ayubung 13 da wari sanaba khangalaki bagi matangda Joint Tribes amadi masigi Council amadi Executive singna kumna khanaraba matung wari sanaba adu sakidabani wari sanaba chatabagi maramde ahanbada Manipur lengak ka mamang sahi gi August ni panda yanaki ba wafam sing lengang na ikai kumnataba ani subad tha asigi 13 amasung 12 gi lonaba ahingda ireng naga khulda amang atathoga lambaga loinana tongan ba thogdo kaya da senariba KNFP UPF ki cadreshing amade makhogi lusing ba thangba kepjen bu fab gi mahutta victim da oina yasna ba lengak na honarak pagi laibak thibani lengak na ahoina dum kuki khulai paiba singbu pungning thogat pa manba amade misang mikai naiba thawong bu warisana ba chatabani KNFP UPF na tha asiki 12 da ireng naga village ta tamna aki akhang pikiba adu yamna satiba criminal offense ama oibana IPC gi section 505 criminal
intermediation IPC gi section 307 IPC gi section 153A amasung IPC gi section 120B gi makhada dandi pifam thokpane hairi pumnamba asigi madakta wari sanana bakhangalakpa adu tha asigi tarani pangi numidang gi pung tare tabada WhatsApp ki khutang na khangalakpane khangalakpa adu gi warol singda aroiba kaya asoiba kaya yauri secretary ki mingda aranba yaubada natana meeting gi matam irakpada January 18 lising ani kunmanga haina lising ani kuntaruk haibagi mota irake masigumba lenga ki thausadaba manba kaya asina wari sanaba adu chatkidabani haina sufungdorakle flight lefan khibagi damakta indigo da thamkiba final du matikade India ki khwaidagi chawba domestic airline oiriba indigo gi mathakta mamang sahi gi December tha da yamna sauna flight apan bathakdok kya thokkiba adu gi matangda Leibak asigi Directorate General of Civil Aviation DGCA na penalty oina lupa crore kunithoi ga lakh ani fine thiana bakhangan kiba adu matiksa de haina Leibak asigi Pilot Association amasung public ki maikidagi penda phungdorkle marak asida aviation regulator oiriba DGCA na makhlgi oiba warep adudagi handokpa leitri makoina phungdorakpada airline company amada khwaidagi wanga thianba yaba penalty adugi senpam hadaki asina oiribani hairi DGCA gi makaidagi inquiry panel na makhoigi report adu thangza numita miyam da khangan kibani regulator asigi makaidagi ahenba action kya ama indigo gi mayokta lokhatuna atopa company singda supara ama tambiduna tungda public ta pendaba amadi nungaitaba thohondana bohanagadabani haina Pilot Association amasung miyam gi makaidagi makhata na phungdorakli association asigi member ama oiriba captain randawana phungdokhibda US Department Transportation na lisingani kolomdoi December da Southwest Airlines da lupa crore taramatoiga fine oina thian kibagi leikrabani haina khudam pirakle No ST No Boat ki campaign tourakkhre maitei bu ST list ta salhanna ba khongthang paikhatpa ngamba mirep ta bot haduna mihut ohenna ba tangai fadei MMTU Maitei bu ST list ta salanbaga mari lenena Maitei Tribe Union MMTU na paring na natharakpa No ST No Boat campaign ge manungchana ngarang sajiwa khongnang makhongda leiba ITL Teacher Training Academy ITTA da No ST No Boat campaign pangtokre campaign aduga mari lenena MMTU ki secretary administration mutum churamari na hai maitei bu Indian constitution gi makha da ST list te yahon bahaibasi maram sabak khongthang amani amadi tawdaba yadraba thodang amasuni purup asibu kanjana bagi damakta ST list chalhan bahaibasi tangai fadaba ama oire masi tahodrabadi purup asigi tungi laiba kari oigada ge haiba tambang amdaba fibam amada lakle Maram aduna aikoina hojik mihut khanba matamda maitei bu ST list ta chalanna ba khongthang paikhatpa ngamba mirepta bot haraduna miyamgi mihut ohenba mathau tare independent mirep oigera political party ki mirep oigera ST list ta chalanna ba khongthang asibu sogatpa mirepta sogat pa matam oire ST khongjang asibu sogatpa mirep singda aikoi puna support tawguna thagatna ba honamina se haike mahakna makhata na hai Maitei furup asi hana ST oiramba kanglup amane furup asibu ST list ta yahon biu haiba wafam asi anouba nate hanigi ST oiramba phiba maduda adumak thambiu haibani masida lengangna amadi mari leinaba khudingmak nasu yafam thoi maitei ne ST list ta chalanabagi matangda khongjang kya sangsinkre memorandum kya pisinduna lakle campaign kya haujisu sathari hai thi mahakna hai Manipur High Court na ST gi matangda lengakta recommendation thakina ba hairaba fawbada Thabida thamba haibasi lengangna ST gi khongjang asibu thawaide amadi pukning changde haibasi mayek senga takle lengak pariba sing amadi asoba sinfam singa thabak toriba sing gi marakta maitei furuk ki miyoi kya su yauribani haiba wafam thamaduna Assam lengakna Assam gi kanglu amasung ST list ya honaba nipan rak khanna recommendation tawki haiba wafam thamki maitei bu ST list chalanna bagi wafam MLA sing yauna candidate oira kadaba sing da mapung phana khangan ba Tangai fade miyamda pak sana khangan nabagi pandamda campaign asi hawdokibani makhata na tongan bamfam sing da suja thakigani hiramasi gi matangda mari leinaba sing amadi lengak na supuksen senga thabak tawba sangi haike ngarangi thoramadu da MMTU gi president Salam Gaurakishore IDL People Society gi president Khagokpam Kala amadi thoksom Gopi Mohan na mathangsina athoiba mitung thoramapu amadi akhanaba mitung oina sarugyake